Prime Review presenting Case Out. Case Out hariba movie sina aikoi tuning liba si yamna huran ba hariba nupa amana atop topa pasai kya huram badana tana bayangdagi mahagna yamna maman tanglaba posa ama huran kibigi warini madubu nupa sina posa asi huran laga police tagi nathokpa ngamkhibra nataga ngamdabra haibasi film asi jengla khanglagani. Case Out hariba movie sina horpada Mason korobu nupa amu aikoi tu holi haribu nupa asibuni film asida main role lauduna mahangna pochai kya huralak turibasi madugisu mathakta mahangna ngasidagina sai kya gi mamangda tongan laba pasak kya huranduna lakpoirami adubu haribu numit asidadi Masonna mahak nungsineribu nupi MLA haribu nupi sigalonena party Muhammad laklami makoina party yawba lakliba Muhammad asida leramliba miyoising asi Pitribida khwaidagi paisa yamna pairaba miyoy ngata oirami adubu makhoi ani nadi maham asida yamna ichamchamba miyoy ama saduna party tawriba ham asida enjoyment tawdun lerami adubu maham asida tawriba party asisu karigi tawribuno haribadi makhoi gi leiriba maham asida atang aeroplane amadi atang car kabu yonbagi function tawbo oirami maham asida posak zoliba sisu atei kanam to oiramde paisa yamna pairaba parasariba nupa asina yonbo oirami matam asidang MLA na mahak nungsineriba nupa Manson sum nairami nang asi aiga lunena aigi island leiriba yamna top laba khangpok sangaduda aikhoini leibu pami aigi lemawra punsi asibu hairami adubu makhoini wari sanaringa matam mastadi parasairiba nupa asi makhoini gamnakta laklami madudega Manson na parasairiba nupa asta sum nairami nang na aikhoini sibu Muhammad sida party yawnabagi invite tawbirokpa asigidamak nangbu yamna thakar phongtok le hairami amuksu Manson na parasairiba nupa asta sum nairami Nangi Muhammad sida leiriba miyobana leiba ngamdaba yamna tanglaba car sing adu kadai leige aina mukta yengjagi hairami adubu Manson gi wise tabada parasa sin yamna ngakladuna maki wakhana sumna khanjarami aina Muhammad sida losan thamliba car sing asibu mahangna mataw karamna khanglibuno haina khandun lerami masina maram wabnum parasna upai leitraduna Manson lamadi MLA da Muhammad sida leiriba car sing asibu mathang yengalami Madudaging MLA na Muhammad sida leiriba car sing asibu ubada yamna ngakladuna Manson asumna hairami hairiba car sing asidi aigi punsida amukpa ukhidre hairami MLA gi wasa tabada muk parasar munupa asina Manson amadi MLA da sumna hairami Muhammad sida leiriba car sing asi leinabagi damak Pitribida leiriba paisa pairiba miyo sing asina paisa mayamna piduna leigi hai adubu car sing asidi aigi ngakta oibuna car sing asi aina amata yonde hairami adubu Manson amu parasita sumna hairami Nangi Muhammad sida phi sina kupsan nun thamliba car se ekhoina mukta test drive amta tawjage car sida khumjiliba phi sip mukta loktho hairami adudagi parasna mu mahaki wakhanda sumna khalami car sing asidi makhoina leige habasuna tabanina car si makhoina test drive tawge hairibasi tawro haiduna Manson da hairami asina maram oibuna Manson lamadi MLA na hairiba car sida thaunabagi tongkhalami tasengmudi car si gi mamal asisu $20 million pirami masing matungda Muhammad sida ikhang khongduna mai mulaglami madugi sumathakta party tawriba Muhammad sida waiter oiramba miyoising asina Muhammad sida leramba paraski miyo kyamabu phuba horoglami tasengudi Muhammad sida thokliba thodok asi Manson hariba nupa asina hana plan tawduna gari sing asi huranabagi damak mahak luni sin oirami masing matungda Manson lamadi mahak lakminariba Muhammad sida waiter oidun leriba miyoising asina Muhammad sida leriba car sing asi thawduna puduna chakhirami makoina sum car se thawdu lakma tamasida Manson amu MLA da sum nairami hojikte aina huran ga haina khaliba car si huran ma fongle masina maram oibna aigi ningma thunglabanina nang na ingon sai haikibadai nangi island da leriba farm adu aikoi lemina se habadu ai hojikte leiba yare hairami adubu matam astadi ikhang khongduna Manson thawriba gari asigi maningda police ki car kyano tanu laklami madugi sumate helicopter kyama laklami masina maram oibna Manson MLA da sum nairami aikoi hojik kari tawgani hairami adubu MLA nadi maki masadagi nomoyam puthoktuna Manson tamduna sum hairami nang hauji aigonda serena taw hairami MLA gi wasa tabada Manson yamna ngakladuna mangona sum hairami nang ningona tawribasi kadawribuno hairami adubu mung MLA nadi Manson sum hairami ayasi ngasidagina sai ani gi mamangdagi police oidun laklibani madugi sumthakta aina nang asibu nungsinaba sajanaduna aina nang faage haina ngaireglibasi kuiribani hairami MLA gi wasa tabada Manson asi thawai yamna nungai traduna mu MLA da sum hairami
ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯅꯉꯣꯟꯗꯗꯤ ꯁꯦꯔꯦꯟꯗꯔ ꯇꯧꯔꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯅ ꯑꯣꯏꯅ ꯀꯥꯞꯄꯣ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯟꯁꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯃꯥꯏꯛ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯂꯥꯟ B ꯑꯗꯨ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯣ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ MLA ꯑꯁꯨ ꯃꯦꯟꯁꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅꯤꯁꯤ ꯃꯇꯝ ꯁꯥꯡꯅ ꯃꯃꯥꯡꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯦꯟꯁꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯦꯟꯁꯟꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯊꯧꯗꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ MLAꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯀꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯦꯟꯁꯟ ꯑꯃꯗꯤ MLA ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯠꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 3ꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗꯨ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯟꯁꯟꯅ MLAꯒꯤ ꯑꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯦꯟꯁꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯟꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯦꯟꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯏꯌꯥꯝꯕ ꯅꯪꯁꯨ ꯌꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯁꯟꯅꯗꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯊꯥ 3ꯒꯤ ꯃꯃꯥꯡꯗ MLAꯅ ꯐꯥꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯄꯣꯊꯥꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯁꯟꯒꯤ ꯃꯅꯥꯎꯄꯥ ꯁꯣꯟꯅ ꯑꯃꯨꯛ ꯃꯦꯟꯁꯟꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯟꯗꯛ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯁꯤꯟꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯗꯥ ꯅꯪꯁꯨ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯁꯟꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯣꯜꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯦꯟꯁꯟꯒꯤ ꯐꯣꯟ ꯑꯁꯤꯗ ꯂꯤꯡ ꯀꯧꯔꯕ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯅꯪ ꯂꯣꯏꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯁꯟꯅꯗꯤ ꯂꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯗꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯅ ꯑꯃꯨꯛ ꯃꯦꯟꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥꯅ ꯉꯁꯤ ꯆꯠꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯅꯪ ꯑꯃꯨꯛꯇ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯦꯟꯁꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯜꯅ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯃꯒ ꯎꯅꯔꯝꯃꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯅꯕꯒꯤ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯣꯜꯅ ꯕꯦꯡꯛꯒꯤ ꯃꯦꯅꯦꯖꯔꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯈꯨꯄꯤ ꯑꯃ ꯀꯛꯊꯠꯇꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯁꯤꯅꯗꯤ ꯁꯣꯟꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯐꯥꯒꯤ ꯃꯥꯜꯂꯗꯨꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯐꯥꯒꯤ ꯇꯧꯔꯤꯕꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯣꯟꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯦꯅꯦꯖꯔꯁꯤ ꯇꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯄꯤ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯟꯅ ꯃꯦꯅꯦꯖꯔꯁꯤꯒꯤ ꯃꯅꯪꯒꯟꯗ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯝꯗꯨꯅ ꯕꯦꯡꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯃꯦꯟꯁꯟ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯦꯟꯁꯟꯅ ꯃꯅꯥꯎꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯅꯪ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯐꯥꯕ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯕ ꯇꯤꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯟꯁꯟꯅ ꯃꯅꯥꯎꯄꯥ ꯁꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯨ ꯑꯩꯅ ꯍꯥꯟꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯦꯟꯁꯟꯁꯨ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯐꯝ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦꯟꯁꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯂꯤꯡ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯥꯔꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯜꯅ ꯑꯃꯨꯛ ꯃꯦꯅꯦꯖꯔ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯡꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯁꯣꯜ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯟꯁꯟꯅ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯁꯤ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯁꯤꯕꯨꯗꯤ ꯀꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯇꯣꯞꯄꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯊꯪ ꯐꯨꯕ ꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯕꯦꯡꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯤ ꯀꯟꯖꯅꯕꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯂꯥꯔꯝ ꯑꯁꯤ ꯅꯝꯂꯝꯃꯤ
Masina maram oibna mentionna mahang asumna khalami hojiti emergency alarm asin namkhrabanina aikoi singa chi maham asida khudongthiba loina taragani haini khalami amuksu mentionna makoi singa si khudongthiba thoktanabagi maka lakminariba myu singa sida sumna hairami hojiti bank asidagi thokhinabagi thong singa si loina thingjelo hairami masing matungda bank asi leramba micham singa sibu mention gi team asina atopa ka amada loina tharami nakal amrondam lingna makoi marup singa sida sumna hairami maham asida leriba CCTV camera singa si aina loina muthalage haiduna maki laptop asidagi hack tawduna camera singa si loina muthalami aduga mention amadi maki manawpa son makhoini na bank manager sibu bank asida leriba locker asigi manakta pudun laklami matam asida mu mention na maki manawpa sol sumna harami nangna maham asida lut tawba laklibasi kari lawba laklibuna harami aduba sol nadi mu maki mayamba mention da pakhum asunu pirami aina maham asi laklibasi maham asi leriba locker number 114 hairiba sig manungda yamna tanglaba crypto device ama lei hairiba device asi paisa ga changnamna phau ngamde harami masig matungda bank manager amadi makhoi ahom asina local leriba maham asi laklami matam asitong bank manager sina mention amadi sol da sumna harami aikoina hanggaduriba locker asi aikoina maham asida hangma ngamloi locker asi hangge haiba tarbati so ani lei adubu hairiba so ani si aigi famda amta leite so amadi locker mapu sig manakta lei aduga so amadi khangde harami bank managers ki wahase tabdamu mention asi yamna saudunu mu mahaki manau para sumna harami hojiti maham asida police kya amasu laglagni madugi simatakta nang lathokani haina lakliba locker asi ki so amata leitre harami masig matungna mention na mahaki marakon yawriba mic asi sinaduna makoi ki hacker jamna haiba link hariba nupi sida sumna harami link nangi laptop otub sinaduna maham asin leiriba locker number 114 hairiba sibu nangna mukta hack tawduna hangtoro hairami masig matungna mention amu yamna sauduna maki manawpa solda sumna hairami nangna sigumlaba mathong maram khangdaba pochai huran basi karigi laklibanu hairami adubu bank asig mapandana mu maham asida masing jamlaba police kya ama laklami makhoi sing asibu fanabagi aduga locker leiriba maham asida mu mention na maki manawpa solda sumna hairami locker asig manung jawriba posa asibu nangna huranabagi nangonda kanana hairake hairami adubu ikhang khangdana mu mention gi mic asida link hariba nupi isina musum haireglami hauji nangna hairiba locker 114 hairiba du aina hack tawduna hanglabani hairami link gi wahase tabada mu mention asi yamna haujerami masig matungna mu sona hairiba locker asibu hangtoktuna locker asig manung jawriba posa asibu yengbo matam astadi locker asig manung dedi posai karimta jawramde oita pataba posak nga toirami masina maram obinung sona yamna sauduna mahaki mayamada sumna hairami maham asida locker lei aingonda lokho hairegliba miyoi du yamna fattaba miyoi ni aisu maham asida police na fanabagi sinbo oiramle hairami amuksu mahangna mu mayamada sumna hairami tasengmudi ainu huran balakliba locker asi ijaber haini khangnaba paisa na pairaba nupi amagi locker ni hairami manawpa gi wahas tabadong mention na manawpa da sumna hairami adu oiba tarabadi nangna jamna thuna ijaber haiba nupi si kanano khangnaba tawro hairami matam asitong mention na maki mic asida loina taba ngalami mention ga nungsinariba police nupi MLA haribu nupi asina link da phone tawduna sumna haireglami aina yamna thuna nakhoi mako oiriba mention ga wari sanaba pami hairami masina maram obinu link nasu makhoi gi lakminaba mention da mic ta sumna hairami nang asibu maham asi lakliba MLA hariba police nupi sina wari sanaba pami nang maham asida amukta lao hairami asina maram obinu mention su mahaki manawpa si maham asi thamlamduna link gi manaka chatkirami matam asitong mention na makhoi mic asibu sinaduna mahakana nungsinaramba MLA haiba nupi ista sumna hairami aina hauji khwabu nang asibu kaukthokpa ngamde aina nangbu dum nungsiduna lei hairami adubu MLA nadi mention na hairiba wahi sing asi amla tadabida pakhom asuna pirami mention nang amadi nang lakminariba miyoi sing asi aikhoida yamna thuna serenda taw hairami adu mention adung pakhom asuna pirami aina nangonda kaidungna serenda tawroi madugi simatakta maham asi lakminariba aigi marup sing asibu aina loina kangani hairami amuksu mention na mu MLA da sumna hairami bayang asigi manungda aina micham kya ama fajan thamli adubu nakhoi gi police sing asina aikhoida attack tawge haina khanba tarabadi micham sing asi mathang mathang aina hatpa ngami hairami amuksu mention na MLA da sumna hairami bayang asigi manungda leriba micham sing asi chada thaktabana maram oibna chak yamna lamle machina maram oibna makhoina chanabagi pizza mayam pudula o hairami asing matung mention na phone asibu kakthakirami mention na phone asi thamla matung asida mu link na
ꯃꯦꯟꯁꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯉꯁꯥꯏ ꯂꯣꯀꯔ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯁꯣꯟꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯗꯕ ꯇꯥꯔꯕꯁꯨ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ, ꯑꯩꯅ ꯑꯃꯨꯛꯇ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯟꯁꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯁꯣꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯉꯁꯥꯏ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯅꯝꯕꯔ ꯈꯔꯕꯨ ꯌꯥꯎꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯜꯅꯁꯨ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯅꯝꯕꯔ ꯑꯃꯕꯨ ꯂꯤꯡꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ MLA ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯟꯁꯟ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ MLAꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯎꯅꯕ ꯄꯥꯝꯗꯨꯅ ꯂꯩꯔꯕꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯧꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ MLAꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯣꯛꯂꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯄꯥꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯦꯟꯁꯟꯅ MLAꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯅꯪꯒꯤ ꯑꯥꯏꯂꯦꯟꯗ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯨꯁꯤꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ MLAꯅ ꯑꯃꯨꯛ ꯃꯦꯟꯁꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯟꯁꯟꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯦꯡꯛ ꯃꯦꯅꯦꯖꯔꯁꯤꯅ ꯁꯣꯟꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯨꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯃꯦꯟꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯁꯣꯟꯒ ꯂꯣꯏꯅꯅ ꯃꯦꯅꯦꯖꯔꯁꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯅꯦꯖꯔꯁꯤꯅꯗꯤ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯀꯟꯅ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯦꯟꯁꯟꯅ ꯃꯦꯅꯦꯖꯔꯁꯨ ꯐꯥꯗꯨꯅ ꯃꯦꯅꯦꯖꯔꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯪ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯦꯅꯦꯖꯔꯁꯤꯅ ꯑꯃꯨꯛ ꯃꯦꯟꯁꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ ꯂꯣꯀꯔ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯁꯔꯥꯖꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤꯗꯤ ꯒꯦꯡ ꯀꯌꯥ ꯑꯃꯁꯨ ꯂꯩ, ꯀꯔꯤꯒꯨꯝꯕ ꯁꯔꯥꯖꯥꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯅꯦꯖꯔꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯦꯟꯁꯟ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯟꯗꯛ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯅ ꯇꯧꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯁꯤꯅ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯦꯟꯁꯟꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ, ꯕꯦꯡꯛ ꯑꯁꯤꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯣꯀꯔꯁꯤꯡ ꯑꯁꯤ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯑꯃꯨꯛ ꯗꯣꯔꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯎꯀꯤꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯑꯁꯤꯁꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯖꯔꯥꯖꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯎꯀꯤꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ MLA ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯤꯁꯤꯒ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯗꯣꯔꯣꯟꯅ MLAꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯐꯥꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯥꯎꯕꯗ ꯑꯩꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯀꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯥꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯃꯦꯅꯦꯖꯔꯁꯤꯅ ꯃꯦꯟꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯁꯦꯡꯕꯗꯤ ꯁꯔꯥꯖꯥꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯕꯦꯡꯛ ꯑꯁꯤꯗ ꯂꯩꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯃꯕꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯦꯟꯁꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯑꯁꯤ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡ ꯑꯃꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯟꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯁꯣꯟꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯠꯅꯕꯒꯤ ꯃꯈꯣꯏ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯂꯥꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯐꯂꯥꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯦꯅꯦꯖꯔ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯦꯟꯁꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯑꯃꯨꯛ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯟꯁꯟꯅ MLAꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯗꯨꯅ ꯅꯈꯣꯏꯅ ꯐꯥꯍꯟꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ MLAꯅꯗꯤ ꯑꯃꯨꯛ ꯃꯦꯟꯁꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯗꯥꯔꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯎꯀꯤꯜ ꯑꯃ ꯂꯥꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯔꯛꯇꯨꯅ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯜꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯐꯂꯥꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯍꯥꯔꯗ ꯗ꯭ꯔꯥꯏꯚꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅꯗꯤ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯐꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯜꯂꯕ ꯁ꯭ꯇꯤꯜꯒꯤ ꯄ꯭ꯂꯦꯠ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯦꯟꯁꯟꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤ꯫ ꯑꯃꯨꯛꯁꯨ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅ ꯑꯃꯨꯛ MLAꯒꯤ ꯃꯅꯥꯀꯣꯡꯗ ꯍꯥꯞꯂꯤꯕ ꯃꯥꯏꯛ ꯑꯁꯤꯗ ꯃꯦꯟꯁꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯟꯁꯟ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯟꯁꯟꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯃꯨꯛ ꯁꯔꯥꯖꯥꯒꯤ ꯍꯥꯔꯗ ꯗ꯭ꯔꯥꯏꯚ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫
Masig matungda mention Mark Mike Asida, Makoi Yam Hacker Hyraba, Ling Hariban Pista Sum Hirami. Haujiti Koina, Sarazagi hard drive si Panglabanina, Nanga Yamatuna Hek Togduna, hard drive si Luina Copita Rohirami. Mata Mustading Bang a Sig Manunda, Fajan Tamlamba, Micham Yam sings a bang the Luina Tokirami. Amusu Mensana, Emilia phone Togduna Sum Hirami. Haujiti Aigilak Minerba musing si Matang Matang Luina Serena Taholage. Adubu Makoina Serena Tawumata Masida. Kudong tiba amata thok tanabagi nang singadabani amuksu mensana Emilia da sum nairami makoi sing se selenda loina tawba loraga nang na makoi sing se amukta hayu aikoi ni ga island le riba farm house dur la hayu hairami masig matung mensana Emilia ga sanari phone se katha kirami masig matung do mensana mak lakminaba miyo sing se sum nairami haujik nakoi sing se selenda tawnabagi ain Emilia da loina haikre madugi samatakta nakoi sing si kudong tiba thok tanabagi Emilia da loina sinakarabari hairami Asig matungda mensengiti masi bang astik tholak loina serenda tawrami masig matungda maham masi leriba security singasina bang asig manunga changlak tuna mensala sibu thibila lami makoini sum lakku matam mastadi mensala madi ling hariba makoini se phanglami matam mastadi security singasina mensangi makula sida bomma upai urami adubu hari bom aside mensana pokhai nabagi tawrami matam masto mensana maham masi lakliba security singasida sum nairami nakhoigi lakminaba Sarazagi ukin doran aduga amukta unagi hairami masig matungna ikhang khongduna bang asig manungda bom pokhailaklami bom pokhaiba asina maram oibana mu miyoising asina sumna khanarami haujite mention amadi ling asi sikre hainarami masig matung hafta ani gi matung gi sinamo bo aikoi du holei matam asida Emilia na makoi gi senior officer maga wari sanu lerami adudagi senior officer sina Emilia da sumna hairami ngasi digi na hafta ani gi mamangda bom pokhaiba duda mention adu sikre haina lakthokre Adu mention gi asi bakchang de koina hauju paw fangde amuk sumang na sum nairami mention ga lakmina kiba aikoi de serena tarokpa makoi ahom madusu sarkar na loina thadokre hairami officers gi wise staff de Emilia si jamna ngakluduna mang na sum na khalami bom pokhai gi ba tarbasu mention si matau kram na hinglibno madu gi sumatakta makoi gi marup sing si kari gi damak sarkar na thadokkhibna haiduna Emilia si wakan khandu nerami masig matung de Emilia na ma ki card asibu Makui ko officers ki mamang thamduna sum nairami haujikti ai asi police ki thaba asi tawningdre ai bu resign tawrage haiduna mahangna police ki thabak asidagi resign tawrami nongala matung de Emilia na ma ki island ne leriba farm house aside laklami mahangna maham asi lakuma tamasle mention na mahak asi bu ngai du lerami amuksu mention na Emilia da sum nairami ai ne khangi nangna maham asi ai bu soina thiba lakane haibasi hairami adudi Emilia na mention na sum nairami Nang na matau karam na bom pokhai laga maham adugi nanthok libno aingoda mukta hairo hairami adure mention mo Emilia da pakhum asuna pirami numit adu da aina security sing adu da sarja gi ukil oiriba daron gai ga mukta unage hai masina maram obna security sing adu na daron adu bu aigu naba puraklami matam adu dong aina daron da sum hairami hauji taina sarja gi hard drive da jawriba mahanga toromba fattaba crime gi thabak sing adu aina loina lingna pariba laptop asira transfer tawre Adubu karigumba nakoina aigi lakminariba team sing asigi account sing asida $10 million loina transfer tawba tarbadi nakoi gi sarja gi hard drive ta gi akoina copy tawtholiba ma ki phataba thabak sing asi aina loina destroy tawduna mangan gani aduga karigumba nakoina paisa transfer tawtaba tarbadi sarja na tawriba phataba thabak sing asi sarkar da loina takthokani hai masina maram wabna doranasu aina hairi wa si jarduna makoina paisa sing da akoi account loina kapai Madugi sumatakta Muhammadu aina bom pokhai masaduna aina Muhammadina nanthokuna lakpani hairami masig matunga mention amadi Emilia makhoini si yamna nungaina hingduna makhoi gi island leiriba farm house si leirami sinna siulaga movie asi garo borami mayamna movie si nungai biraba tarbadi channel asibu sungsu soiduna subscribe tawbiramu